ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯐꯣꯔ ꯍꯣꯝ ꯅꯤꯇ꯭ꯌꯥꯅꯟꯗ ꯔꯥꯏ ꯑꯃꯁꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯄꯤ.ꯑꯦꯝ. ꯕꯤꯁ꯭ꯋꯀꯔꯃ ꯁ꯭ꯀꯤꯝ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯁ꯭ꯀꯤꯝ ꯑꯁꯤꯅ ꯈꯨꯠ ꯍꯩꯕꯁꯤꯡꯗ ꯀꯥꯟꯅꯕ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ Engaging Patient for Patient Safety ꯍꯥꯏꯕ ꯊꯤꯝꯗ ꯋꯥꯔꯜꯗ ꯄꯦꯁꯦꯟꯠ ꯁꯦꯐꯇꯤ ꯗꯦꯒꯤ ꯊꯧꯔꯝ ꯗꯤ.ꯑꯥꯏ.ꯄꯤ.ꯑꯥꯔꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ Manipur Legislative Assemblyda Marshal-singna hꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯁꯂꯥꯏ ꯀꯣꯛꯌꯦꯠ ꯃꯆꯥ ꯑꯁꯤ ꯑꯣꯏꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯁꯤꯖꯤꯟꯅꯕꯗ ꯑꯀꯥꯏꯕ ꯂꯩꯔꯣꯏ ꯍꯥꯏꯅ ꯎꯇ꯭ꯔꯥ ꯁꯪꯂꯦꯟ ꯁꯅꯥ ꯀꯣꯅꯨꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯡꯃꯟ ꯖꯣꯟ 5ꯇꯒꯤ ꯅꯤꯉꯣꯝꯕꯝ ꯍꯦꯃꯆꯟꯗ꯭ꯔ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯑꯣꯏꯅ ꯐꯝ ꯄꯤꯅꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ North East Windowna ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯆꯟꯃꯥꯏꯕꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔꯗꯁꯨ ꯉꯁꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯅꯤꯇ꯭ꯌꯥꯅꯟꯗ ꯔꯥꯏ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯑꯅꯤꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯤꯁ꯭ꯋꯀꯔꯃ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯇꯦꯜ ꯏꯝꯐꯥꯜꯒꯤ ꯁꯉꯥꯏ ꯍꯣꯜꯗ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯟꯆ ꯇꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯚꯔꯆꯨꯑꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯄꯤ.ꯑꯦꯝ. ꯕꯤꯁ꯭ꯋꯀꯔꯃ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯗꯨꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗ ꯇꯥꯍꯟꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯐꯣꯔ ꯍꯣꯝ ꯅꯤꯇ꯭ꯌꯥꯅꯟꯗ ꯔꯥꯏꯅ ꯍꯥꯏꯈꯤꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯈꯨꯠꯁꯥ ꯍꯩꯕꯁꯤꯡ ꯑꯗꯨꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯟꯅꯥꯏꯕ ꯁꯤꯟꯅꯥꯏꯕꯤꯁꯤꯡ ꯍꯥꯏꯕꯗꯤ ꯕꯤꯁ꯭ꯋꯀꯔꯃꯤꯁꯤꯡ ꯑꯁꯤꯗ ꯁ꯭ꯀꯤꯝ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯥꯟꯅꯕ ꯀꯌꯥ ꯐꯪꯍꯜꯂꯒꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯈꯨꯠꯁꯥ ꯍꯩꯔꯕ ꯍꯩꯔꯕꯤꯁꯤꯡꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯇ ꯅꯠꯇꯅ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯑꯃꯗꯤ ꯃꯥꯔꯀꯦꯠꯀꯤ ꯁꯄꯣꯔꯠ ꯀꯌꯥꯁꯨ ꯄꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯊꯝꯈꯤ꯫ आज की प्रदर्शनी में स्कीम के विजन को दर्शाया गया है। इसमें 3 परिभाषित स्तंभों सम्मान, सामर्थ्य, समृद्धि को प्रदर्शित किया गया है। यह तीनों चीजें सम्मान, सामर्थ्य और समृद्धि अपने आप में एक बृहद विशेषताओं को लेकर खुद को इतना समाहित कर रहा है जो विश्वकर्माओं के जीवन में तो बदलाव लाएगा, लेकिन उनकी भावनाओं के अनुरूप और लोगों की आवश्यकता के अनुरूप निश्चित रूप से इसको बहुत गति मिलेगी और जीवन में जो चीजें वस्तुएं चाहिए उसकी सुगमता से उपलब्धता भी हम प्राप्त कर सकेंगे। एन बिरेन हाई पी.एम. बिश्वकर्मा स्कीम असिना मरु ओइना आर्टिसान सिंह, क्राफ्ट आर्टिसान सिंह, लायेकपा सिंह, सना सारिबा, थांग सारिबा सिंह दा हेना खुदोंग चाबा फंगलगनी। स्कीम असिदा लुपा करोड़ लिसिंग तरा हुमदोई हाप्तुना बेनिफिशियरी सिंह दा हेना खुदोंग चाबा फंगनगनी हाइके। स्कीम असे रजिस्टर तौबा मतंदा फी लौरोई मियाम दा हेना खुदोंग चानबा लेकाई लेकाई दा हांगलिबा कमन सर्विस सेंटर CHC सिंह दा चंगदुना आधार कार्ड की मतिंगना यामना लाइना रजिस्टर तौबा यागनी हाइके अमदी मणिपुर मियाम की माइकैदगी प्राइम मिनिस्टर गी मपोक नुमित असिदा पुंसी नुंसांगना लैनबा याइफा पाउजल पिजरी हाइके। PM Vishwakarma scheme will be fully funded by the Union government and the Mahanika. Aduda do entry to go resa ko ya ga ko ga sile kalaira masa sujara haija sujara ma ki skill talent mayam ko namdana senelon gi matumina sawo to gonda bapana puthongi na puthongi namda ba hazal laga pujal laga leramba talent television ina usalisa sindigi moigi focus pinana moigi da future shamana bi pudong saba bibi bi da makta Vishwakarma show to honorable prime minister Modi ji to mayam da makta sumayam na mapu was imama launch ka bi da makta anna ka chale Engaging Patient for Patient Safety haiba thimda World Patient Safety Day gi thoram ngasi State Quality Assurance Unit
NHS National Health Mission amadi Directorate of Health Services na sinduna ngasi nitapat sutekta leiba Directorate of Information and Public Relations DIPR gi auditorium da pangtokre thoram aduda Health Services ki Additional Director Dr. 𝐌𝐀𝐍𝐶, Family Welfare ki Additional Director Dr. 𝐁𝐫𝐵𝐬 amadi Health Services ki Dr. 𝐂 ꯁꯅꯥꯍꯟꯕꯤ yauna Churchanpur Medical College amadi College of Nursing gi mahairoi singsu thoram aduda sarugyaki thoram adugi manung chana wasaklobagi thoram amasu pangthoki loinena handak sei asigi World Patient Safety Day gi poster anisu phongki thoram aduga mari lenena Dr. 𝐌𝐀𝐍𝐶 na hai patient amadi Dr. singi marakta leinariba mari amadi hospital singda laingba lakliba anaba singi imung manunga achetpa mari thamnaba honagadabani matam leiba khibikta Dr. singna anaba miyoi singda thamoi sonthaba yaba wafam sing sizinnaroidabani patient singbu wakal nungai hanbana naramba leina kayadagi ngakthokpa ngammi malim asida leiriba miyoi khudingmak nadaba kana amata leiramloi laingba lakpa patient amabu ningthina check up tawdana hidak langthak hekta pisinba tawroidabani patient singna su masa khara ngamlaktaba matamda doctor tanabagi mahuta pharmacy dagi hidak langthak leiduna chabagi thabak yariba makai tawbigano haike patient safety sida role of patient's family amasung caregivers koi lona leminari ba ma ka leminari ba mayam sing ki importance khangnanabani sigi importance patient ki safety day si akoi khatana tana health care worker khatana tana akoi praja ki makta masigi awareness mayam se khangminna rakanda error mayam ama sina soktana asina tawdana na ba hanjila ba natraga siba yawa mayam sing ji andaraknabani sina taba akoi ki medical error mayam sing sina sina yamna significant oina wangba masi mayam sing de awareness piraganda masi khangminna rakanda kamaina masi handaba yabage haibado akoi mayam khangminna sina tawbani akoina di masi masa phatre adu sigre adu tawre ada tawre haibe wani manungda hidden cause leirine ba akoina khangdana ko Parliament ki staff singi anoba fizolda maitegi koget makhal ama season nakani hariba sida Manipur Legislative Assembly da Marshal Singh na ngasi makso salai koget macha season nariba asumna hariba koget makhal asi oina Parliament ki staff singna season nabada thoina kaibel leiroi haina Utra Sanglen sana konung angom ningthau angom poiraito na thokpa cherol amada palle cherol asina hai koget asiga mari lenna miyamda nungnangba ama faholiba sigi matangda Utra Sanglen sana konung amadi umanglai kanba apun balof ukalga punna khanaduna 𝐻𝐴𝐻 Singh laukhre hari 𝐻𝐴𝐻 Singh adudi India gumba furup lising kayagi koget makal lising kaya leiba leibak asigi parliamenta maitegi koget amabu staff sigi fizol oina khalakpada nungaiba amadi sauthokpa fawi adum oinamak mari lenaba parliamentary affairs ministry da koget asi season nabada maitei singi inat ki saktam da kaibra natraga kaidabra season nagadoriba koget adu karambano amadi maduge aya yada khangdok minanaba cherol ama thaduna khangalagani hari Laithau tinthau amadi leivak ningthauna angam athau singda mana oina piba maitegi kogen makhal singda furup nat ki oiba masakta kaiba thoklakadaba amata aranba maongda sijinnadaba amadi salai kogen macha asi oina parliament ki staff singna sijinnaba haiba 𝐻𝐴𝐻 Singh laukhre hari kogen makhal sing asigi sijinnafam amasung thak asi yenglaga sijinnabada thoina kaiba leiroi tawbadabu koget ki leidiba thak asi yengdana pangtauda toksinbagi thawang adubudi sana konungna matam pumnamakta ayaba piroi amadi madugi tawfam Patogani haina cherol asinam palle Imphal East District ki Common John 5 tagi Colonel Ningombam Hemachandrabu Indian Army ki Brigadier ki rank ta kahannaba Government of India na ayaba pikre Mark Tharaga Hauzik Fawda Manipur dagi Brigadier ki rank ta kakhiba Army Officer Taret Sure atopa taruk adudi Retired Lieutenant General 𝐾𝐜𝐈, Retired Lieutenant General L. Nisikanta Singh, Retired Brigadier L. Ibotombi Singh, Brigadier S. Premjit Singh, Brigadier N. Romeo Singh amadi Brigadier K. Jiten Singh ni Colonel Ningombam Hemachandra Lekhitraba N. Ivocho Singh amadi N. Noyon Sakigi machanupani Larik Laishugi lamda mahak piklingai matamda National Children's School Khongmandagi hauраklaga Makha tabada Sainik School Imphal-da tamlaki NIT Hamirpur-dagi Electrical Engineer Loirabatungda Indian Military Academy da join tawduna Academy asidagi Technical Engineering Cadet oina Technical Silver Medal fangki mahak ahanba oina ing kumsa lisanga maga chamapan marifudra nipan gi June 19 da
268 Engineer Brigade Regiment Commission Tauraki, Masigi Makata Thavak Singh Oina Kashmir, Nagaland, Amadi, Assamda Counter Insurgency Operation Kayada Sarugyaki, Magna Kashmir Thavak Taringe Matamda Mahapu Thongna Fabagi Damag, Chief of Army Staff Commendation Card Pidunai Kai Kumnaki, Magchei Amachumda United Nation Misangi Makada Kongoda Thavak Sut Taurure, Colonel Ningombam Hema Chandra Masanupa Amaga Machanupi Amaga Punamacha Ani Lady, Colonel Hema Chandra Brigadier Gifom Karapada, Sainik School Imphal Alumni Association, SSIAA na nungaiba Fungdora Pagalunina, Tungda Lakpa Thavak Kayada Mai Pakpada Oinaba Yaifa Thoni Rakli. Ngarang numidang uniform set pa kangbu amana khunga pa mioi manga fazin khibagi thawong yaning daba phongtok laduna khurai telepati lambi matam kaktana thingzin kre Manipur da hau kiba me ahum dagi hauduna thokliba irang asida kuki militant singna noma kangdana nomai bom kaya kapsinduna landarak pa asida masa kanjana ba leiriba khunga pa mioi manga ngarang uniform set pa kangbu amana faduna pukiba asi athuba matamda condition amata yaudana thadorakadabani makhoi manga thadorak triba fawa khurai apunba maira paibi amade club manga telepati lambi matam kaktana thingzin bagi khongjang haukre lambi thingbagi khongjang aduga mari lenena khurai apunba maira paibigi member Konthauzam Bimolata na hai Manipurda nongma kangdana kuki militant singna nongmai bom kapsinduna landarakle singkhong singya nakna khundariba maitei singna masa kanjana ba khonabada awaba kaya mayuk nariba khunga pamiyo sing hauzik uniform set pa singna fazin punsin bagi thawak tawrakliba ase matam asika chanade thoglibe irang asida Manipur kanna ba khonariba makhoi mangabu kari maramgi fazili bano athuba matamda lengakna condition amata yaudana thadorakadabani makhoi manga thadorak triba fawa khurai telepati lambi thinglagani haike Manipur kaibe yaroi haidana Manipur gi damakta chajingna thaudang yaduna tawjariba asida ngarang khangkhangogdana police na smai tawduna isa manga je hajan bikre aduna isa manga je athuba matamda thadokti baugi manungsi bau akhoi balla se adum akhoi khurai magegi oina tawjarani adu condition amta yaudana isa manga se lebaki damakta ni aduna Manipur kaibe yaroi aduna isa manga athuba matamda thadokpira u haina government gi side tagi haijari Manipur da thogliba kangluf aniki irang asigi matangda Supreme Court na semkiba committee da yauriba export ki team amana ngarang Churchanpur da chatuna mafam aduda hangiba relief camp singda lanzelaktuna leiriba mioi singa unakre mioi anina saba export team aduda Dr. Haris Sethi amadi Dr. Padma Diostalina mafam aduda leiriba internally displaced person IDP Singi Haksangi Fibam Amadi, Anala Engi Matang Dawari Saki, District Administration Churchanpurgi officials Singsu Yaukibatim Aduna, Hope Baptisters, Blue Star Academy Amadi St. Mary's School Desu Chatuna Fibam Singyang Sinki, Tungda DC Office ki Mini Secretariat ki Secretariata District Health Department ki officials Singasu Warisanaki. Ngarang numidang pung taretlom tarakpada mioi ama sakhangdaba singna makhongda nongmaina kaplam lei hari soklaba mioi adugi maming Chai Marifu Doi Suraba, Naurem Tongdagi, Ningombam Zemjit, alias Sororjit Kawi Hari, Ma Ngarang Sakang the Bamioi Karana, Moirang Police Station Gi Manung Chenba, Moirang 𝐶𝐻𝐾 Community Health Center Gi Haizen from the Kablambani Hari, Zemjit Moirangi CHC Hospital, the first at Piraba Matung, Infalgi Hospital Amada Laingli, Amadi, Masiga Mari Lenena, Moirang Police Station, the case Ama registered Daukre Hari. Haukiba nominini asigi manungda security force singna Imphal West, Imphal East, Vistupur, Thawal, Kaksing amadi Churchanpur, mafam singda thiva hombagi thavak chathabada, nongmai ama country mat pampi, nongmai taramari, nongmai maru chama kun, gunpowder kilogram ani, pampi nongmai gi maru kilogram ahum loinana, lamdam asida sazaba kapayaba bomb sing Churchanpur district tagi fagatkre, police control room gi cherol amagi matung ina, ziriwamdagi nongmagi sangdraba yadraba potchai sing purakpa truck, sahum taranitoy amadi Dimapur dagi lakpa truck sahum tara tarukta security ke section tharang piduna Imphal tamna thogalakre Central Armed Police Force sing Chingfai amadi Lower Khrentak village da thamkre haukiba nominini asigi manungda security force ki checkpoint chama kunthra matoi thangatke amadi Kangluf ki irang thokhan bada chenaba mioi sing yaubra haiduna mioi lising aniga chani marifuni thoi gi mathakda wahang bahang sathaki Thawal District Hospital asi Medical College oina upgrade taunaba Manipur lengakna khanakre pau asina hai Thawal District ki khangabok busu ground manakta basu ground manakta
ꯐꯃꯨꯡ ꯆꯥꯝꯃ ꯍꯦꯟꯅ ꯂꯩꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯃꯇꯝꯒ ꯆꯥꯟꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯂꯩꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯆꯂꯥꯏꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯅꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯨꯔꯆꯥꯟꯄꯨꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯁꯤꯑꯦꯝꯁꯤꯒꯤ ꯁ꯭ꯇꯗꯤ ꯇꯤꯝ ꯑꯃ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯇꯤꯝ ꯑꯁꯤꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯈꯤ ꯄꯟꯕ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯍꯨꯝ ꯂꯩꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯔꯤꯝꯁ ꯖꯦꯅꯤꯝꯁ ꯑꯃꯁꯨꯡ ꯁꯤꯑꯦꯝꯁꯤ ꯍꯣꯁꯄꯤꯇꯥꯜꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯑꯦꯝꯁꯤ ꯑꯃꯁꯨꯡ ꯖꯦꯅꯤꯝꯁ ꯑꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩ ꯑꯃꯗꯤ ꯔꯤꯝꯁꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯈꯥꯗ ꯆꯂꯥꯏꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ PROꯅ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯀꯛꯅꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯥꯔꯃꯤ CFPF ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯗꯥꯡ ꯚꯤꯂꯦꯖꯇ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯂꯥꯟꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯄꯩꯁꯤꯜꯂꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ ꯊꯤꯕ ꯍꯨꯝꯕ ꯑꯗꯨꯗ ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯃꯣꯔꯇꯔ 13ꯒ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯅꯣꯡꯃꯩ ꯑꯃꯒ ꯐꯪꯕ ꯉꯝꯈꯤ ꯅꯥꯀꯜ ꯑꯃꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀ꯭ꯋꯥꯔꯣꯛ ꯃꯔꯤꯡꯗ ngarang thiwa humbagi thabak chathabadasu Assam Rifles amadi Thobal Police ki team amana 9mm carbine amaga loinana maru kharaga fangba ngamkhre fagalaklaba khutsu khlai sing adu manak nakpa mari lenaba police station singda khutsinakre hari Police tagi fangba pau amagi matung ina Manipur gi tongan ba mafam singda Central Armed Police Force CFPF thamlakpagi makha tarakpa oina ngarang Central Reserve Police Force ki tongan ba platoon ani Chingphai Village amadi Khwarentak Village da thamba hokre hari Assam Rifles na chathakiba mai pakpa operation amagi manung channa ngarang Mizoram gi tongan mamafam ani dagi nomai amadi maru sing fagat pangamkre Mizoram gi Aizawl amadi Luangtlai dagi makoina sniper rifle ani AK.22 gi rifle ga loidena kapa yariba nomai maru sing fagat pangamki fagat laba khutsu khlai sing mari lenaba police station singda khutsinakre hari Tha asigi nipanda palel gi laibak thiraba lanfamda Assam Rifles na kapthorakpa nomai maruna paduna thawaina ponthapi khraba salungfam kangthoksang maning lekai dagi soibam nanau sei nifugi thawaina mapugi lekolda ingna chingna leirunaba the United Club Organization UCO Salungfam gi members singna minute ani tumina leptuna awaba phongdokre hari UCO Salungfam na thadorokpa cherol amana hai palel ja thokiba laibak tiva thodok aduda Assam Rifles na micham miyamda nomai kapsenba ima ibel singda fubana chingba tawduna sathakiba ka henba thawong adubusu UCO Salungfam na yamna kanna yaningde karisu khangzadaba michamda nomai kapsenduna micham ani hathiba ima ibel kayabuna asok apan nanghankiba Assam Rifles sing makhatana Manipurda leibagi maram chadre maram aduna Assam Rifles sing athubada Manipurdagi lokthokhigadabani hari cherol asina makhatana hai lekhidraba soibam nanau sing UCO Salungfam gi achangba member oibata natana leibaki thabak thoram kayada thawai yauzaramba miyoi amani magna leiringai matamda Salungfam khungangbu hiram khudingmakta saukhatnaba honarambada natana khungangi isu kayada thawai yauna saru yaramba misakne magna leikidaba asida khungangi amade UCO Salungfam gi achoba mangzaba ama oihore maki leihoriba imung manungi awabadasu saru yazari hari Prime Minister Narendra Modi gi ngasi mapok numika mari lenena New Delhi da leiba Dr. Ram Manohar Lohia RML Hospital amadi Atal Bihari Vajpayee Institute of Medical Science da India gi ahanba oina transgender habadi nupi manbi singi oina outside patient department OPD hanglagani hariba OPD asiga loinina blood donation camp asi RML Hospital gi director Dr. Ajay Shukla amadi medical superintendent anina hangdokani hariba OPD gi thabak asida seva vardi New Delhi gi member kayana transgender singe mating pangani hariba OPD sing asi irai numit khudingi hangani OPD asida tongan ba OPD registration tauba koki anaba sing khangdoktuna laingba plastic surgery unsagi oiba leina kaya ising mari gi nungaitaba sing angang sing gi anaba amadi atai iga mari lenaba testing tawbagi khudong chaba fanghangadawri hauzik sanabagi pau pizari Asia Cup cricket ki final da hauzik ngaihaki matung nungthel gi pong 3 taba matamda Colombo gi Premdasa Stadium da India amadi Sri Lanka anigi marakta sanakre karigumba ngase final match asi India na thoiba ngamlabadi India one day international cricket world gi number